Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausin patukuna khanghanjari. Suspended animation da tamlagliba assembly gi MLA singna lengak semhalakani haibu wahum makhatana haikidra mayam taminasi Manipur president rule tha taruk sangdokhan bada Rajya Sabha na charang naba marakta ayaba pikre Amit Shah na Manipur gi irang asi tangrup masel gini haibasu PR sangdokhan naba ukhalakhiba state minister Nitayendra Rainadi Communal ni haikibasingdu arambani haikre October gi manga February 8 2025 ki nutilpung mariga minit nifuga manga rom tarpada Governor da pam tharu pagi serol pisin di bawah lem kiba Manipur lengak lucing kiba parti ki MLA sing yauna lengak adubu horpadagi lokolak laga lamkhangda secretary hayu parti amagi MLA ama yauna political gi parti kharagi alliance ni haiba amagi mihut amanasu babu parada pangtu kiba pawgi mihum amada chatliba tha asigi ahanba chayol pawgi manungda state asida miyam gi lengak amona halaklagani haikrabasu ngasi Rajya Sabha da charang na marakta Manipur da charaiba president rule gi lengak pu Atopa tha taruk amagi matamga amukhana sangdokhan nabagi ayaba PB naba union lengak na pukhalkiba wapambu sabhana ayaba pikrabani na makhatana suspended animation da thamlakliba taragani thoisuba Manipur Legislative Assembly gi MLA singna lengak sempalaklagani haiba wahum sing makhatana pongdong lakhi gadra tha asigi kungama thoi dagi hauduna tathagliba parliament ki nongjin mifam gi mangoinana BJP gi national president su oriba Union Minister JP Nadana chair logduna political party nifogi mihut yankhai gi marina saruk yatuna pangthokhiba mifamda Manipur gi PR lengak sangdokhanaba wafam nongju mifam asida soidana puthoklagani haina phongdokhibani mifam asida JP Nadana phongdokhibagi matungina ahanbo oina Lok Sabha da waham asi puthokpada sabha asina ayaba pikrabani adubu rule gi matungina Rajya Sabha da su puthoktuna ayaba lobagi tangai leibadagi Ministry of Home Affairs gi maikai haukiba nuit kharani asida thengkhang anirta waham asi puthoknaba Rajya Sabha gi list of business da power hakibani adubu Bihar da chathariba special incentive revision SIR gi oina issue kharada opposition na sabha da protest torpadagi business da yarbasu puthokpa ngamlaktabani adubu ngasi ministry asigi state minister Nitayendra Rai na Manipur da chatharaliba president rule gi lengak asi tha asigi taragumdoi dagi hauraduna makhatana tha tarki matam sangdokhan bada sabha da ayaba PBU haibu wahum pukhalki ngasi gi oina Mahok-sagumna Rajya Sabha gi mifum ayupung tarag matwidagi hokrabasu Bihar da chathariba SIR gi matangda house na khanasi haiba yauna issue kharada opposition na protest torpadagi nungthidi pung ani phawba adjourn tawki adubu adjourn tawki matam loriduna sabha gi mifum amuk horpada state minister asina Manipur da PR lengak sandokhanbagi wapum ayaba pibi naba pukulakpadagi sabha da charangnaba makha chathakrabasu voice vote da pass tawduna ayaba pikibani wapum asi pukaladuna state minister Nitayendra Rai na sabha da putokhiba wapum singi manungda Manipur da thokliba irang asi high court na reservation ga mari lenana order ama pirubadagini amasung lining gi oiba wathok nati haibaga loinana Manipur gi irangbu communal ni haina phongdok narakhiba sing adu aranbani haina phongdokhi matang sida ningsingba yabadi sahi ani helaklaba Manipur gi irang asigi hawphum sing union lenga ki lusingba singna tongan ba phongdok ni khiba singi manungda home minister Amit Shah na wahum asi group ani gi marakta thokpani amasung terrorist ki thaong sing nate haina phongdok palaikrabani Manipur da PR gi lengak thangdokhanaba wafam state minister sina hek pukhalakhibaga sabha gi preside tawkiba deputy chairperson Hari Bansana pukhalakhiba wafam asigi sabhana warep launabagidama pukhalakpa constitutional obligation amani haiba phawba phongdokhi aduga wafam asi pukhalakhiba state minister asigi maikaidagina sabha da charangnakiba opposition member singbu lucingliba Congress MP Joyram Ramesh da onsilaktuna house asida business amata chathaba ngamdre haiduna Manipur da Hausik administrative Dekam ama laribanina president rule gi lenga asi sangdokhan bagi mathok tai haiba wafamchu phongdokhi aduga president rule chana halakpadagi haukiba tha kharasida misi mina thokpagi paw tade amarumda home minister na CSO amadi security agency singa mifum pangthokle amasung Manipur da singthaningai oiba maongda ingtapa hanjilakle hainasu phongdokhi Manipur da PR sangdokhan bada Rajya Sabha na ayaba pibanina home minister gi maikaidagi pukhalakhiba wafam asi khananaba mangjawnana deputy chairperson na pung ani gi matam pikrabani maram asina ngasisu opposition gi member singda wahum asi matangda khanabada saruk yabinaba deputy chairperson na hajakrabasu opposition MP singi manungdagi Thamit Patra Dep Tiruchi Seba amasung Raja Patra Gorhani singba yauna praja sabha gi rule 259 gi makhada Bihar da pangthokadoriba mikhal gi mangoinana Election Commission of India na satharliba HIR gi matangda discussion pangthokadabani haiba khalau singda sabha da lauki opposition MP sing na sabha da laukiba khalau singi manungda HIR Parchat ho
बोर्ड की चोरी नहीं चलेगी है वहम सिंह सभाबू प्रिसाइड तौखिबा डिप्यूटी चेयरपर्सन हाकिबगी मतुंग इना हाउस की मेंबर सुभाष चंद्र बोस पेलीगी माइकेदगी मणिपुर पीआर सांगदोखनबगी डिस्कशन दा सरुक यानबा होनखी अदुबु सभागी चारांगनबना महाकी अपांबा मनिंग थुंखिदे सेरुक्तुदा बिजू जनता दल की एमपी मुजीबुल्ला खाना ओडिशा की मतांगदा वाफम कया फोंदोकनबा होनरखी अदुबु डिप्यूटी चेयरपर्सन की माइकेदगी होम मिनिस्टर पुखलकी वाफम असि हाना यंगसिंसी हाइनसु अमुखना हामजिनखी मणिपुर प्रेसिडेंट रूल की लेंगाक अतोपा था तरुक अमगा सांगदोखनबदा सभादा वॉइस बोर्ड अयाब पीखरबसु अपोजिशन की माइकेदगी मखाताना प्रोटेस्ट लेप्तना चथरपदगी हाउस की मिफम हयेंग पुंग अयु पुंग 10 फाउबा एजोन तौखी नसिगी सभाना मणिपुर की मतांगदा अयाब पीखिबदा स्टेट असिदगी राज्य सभादा मेंबर ओइरिबा एमपी ना सरुक याबगी पाउ फंगबा ngamkide मखा तारपदा आर्म स्मगलर अनि फारे नोंमै फंगले पुलिस ना हाइदी अगस्त मंगा मणिपुर ऑपरेट तौरिबा अंडरग्राउंड ऑर्गेनाइजेशन अमसुंग लेंगाकना लोन यादबा थबकसिंग तौगुनी हाइबा मियोइसिंग की मथक्ता चथरपा अकनबा ऑपरेशन सिंग मरी लेनना पुलिस कंट्रोल रूम नंगसी नुमिदांग थोरपा चेरोल अमदा ngarang security force na Imphal East district ki tonga mamham singdagi nongmai puslakpa amasung लोन यादब मोंग योनबगी थबक चेनब मियो अनि फारे हाइरी चेरोल असिगी मतुंग इना फारबसिंगदी लमलाई PS की मनुंग चनबा हुइड्रोम अवांग लेकाइदगी निंगोंबम अबुंग LH एबोमचा चाही यांखै अमसुंग सगोलमांग PS की मनुंग चनबा कैबी खुलेन मखा लेकाइदगी निंगथौजम कोनुंगजाव चाही कुंथ्रागा हुमदोइनी हाइरी एन अबुंगना पौराबी इदुंबीदगी फाबनी अदुगा एन कोनुंगजावना महाकी मयुमदगी फाबनी हाइरी मकोइदगी 9mm पिस्तौल अमा मैगजीन अमा मरु अनि स्कूटर वेस्पा अमा मोबाइल फोन अनि अमसुंग आधार कार्ड अमा फंगदे हाइरी नाकल अमरोमदना बॉर्डर फेंसिंग की थबक करम थोकलगबा संबलगी योट की मकोंगसिंग कखलमलगा हुरानख्रे अगस्त मंगा चाही खरगी ममांगी हौख्रबसु हौजिक यूनियन लेंगांगना इंडो म्यांमार ngमखै परिंगदा मरु ओइना मणिपुर का ताइनबा म्यांमार की बॉर्डर दा संबल खानबा अकनबा थबक चथरिङै की चरगा मोरे PS की खा नोंपोक्ता किलोमीटर अनि रोम लापनरिबा बॉर्डर पिलर नंबर 77 अमदी 78 की लोनबा संबल खानबा युंगबा पोस्ट की मकोंग 15 sakangdamsingna kakalaga huranke hairi yod huran kriba mafum adugi mathak poirapna chingthakta AR ge post amasu leibani aduga mafum asimak Myanmar dagi miyosingna yamna toina phawdo phajin tawriba mafum ni hairi adum oinama border fencing gi yod ki makong 15 ha asigi ani gi ahingong yaida miyoi kharana matau karamna kakalaga huranba ngamkribano hangnarki thagdo asigi paw tarbadagi ngarang more police na sangsin duna yengsinkhre adum oinama Uran ki bayo singdudi hangbangam dri hairi atopa amadana Japanese encephalitis na nupi masa ma laikidre Imphal East ki aknung awang lekai dagi masagi sahi 15 rom ta suriba hundongbam ilan apokpa KH ibomsa ko nupi masa ama Japanese encephalitis narpadagi laikana bangamdana laikidre hairi thagdo aski matangda aknung Social Youth Club ki Secretary General L Piyojit na thorpa cherol amada thagdo asoki bagaloinana section thorang lokot bagaloinana nomagi oiba fogging program ama club asina PHALYDA ga khusan maduna Vector on Control Program Imphal East ka khusan maduna pangthokre hairi UP masa asi laikidabagi matangda UP masa asigi apopa KH ibomcha gi manawnupa amana pause asida phungdorpada UP masa asi mamang thagi aroibani thaukarumita arum laihau torpadagi ahanbada sawbungda leiba PH sida laingnaba pukatki adubu laingsen adu yauru phawda mahaki phibum agalaktabdagi James ta porutuna makhatana laingkibani adubu akanba khahugdana ngarang nungthil pung ahum lok tarpada laikidabani hairi kuki singna lekham pokpi khulgi mapu oinaba honor pagi thong yaningde village authority august manga asengba achungba puwargi liklam mayek sengna khangdaba kuki refugee singna sak lekham pokpi khulbu saitu gi manungda leiba lamni haidaduna impham yawdobo humda lamgi mapu oinana honor pagi thong sak lekham pokpi village authority na akan mamongda yaningdo phungdokre ukul taunda phongwa pauna hai Lekhong pokpi haiba mafam asi tokhaiba maning makhatamba kul ama oina matam kuirakpadagi mamanggi legally amadi historical oina state na sakhangduna laklaba mafamni samjin sajinba wafam kaya putoktuna lam asibu kuki singna mapu oina naba honor tingai mamang kayadagi lekham pokpi asi state na formal oina record amadi protection tawduna laikhraba kul amani chingda leiba masagi boundary leijaba kul ama oina lekham pokpi asi kumja 1962 gi January 15 da Manipur Gazette Mao and Sadar subdivision na official oina declare tawbusu laikrabani gazette notification adugi matung ina lekham pokpi gi kul boundary asi north lomda akong lok phawba south na tumkhong lok phawba each ki maikadana civilian gi ching amadi tampaka tainabada yungliba nung phawba amadi
ꯋꯦꯁꯇꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯡ ꯐꯥꯎꯕꯒꯤ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯤ ꯁꯤꯚꯤꯜ ꯀꯣꯔꯠꯀꯤ ꯖꯁꯃꯦꯟ ꯑꯣꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯔꯗꯔ ꯀꯌꯥꯅꯁꯨ ꯂꯩꯈꯝꯄꯣꯛꯄꯤ ꯈꯨꯜꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯈꯝꯄꯣꯛꯄꯤꯒꯤ ꯈꯨꯜ ꯑꯁꯤ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯩꯖꯕ ꯁꯥꯏꯇꯨ ꯁꯦꯗ꯭ꯌꯨꯜ 1946-47ꯒ ꯃꯔꯤ ꯂꯩꯅꯗꯕ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯄꯗ ꯅꯠꯇꯅ ꯁꯥꯏꯇꯨꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯦ ꯑꯃꯗꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯥꯎꯠꯄꯣꯁꯠ ꯑꯃꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯂꯩꯈꯝꯄꯣꯛꯄꯤꯒꯤ ꯂꯝ ꯑꯁꯤ ꯃꯈꯣꯏꯗ ꯈꯨꯟꯗꯥꯍꯜꯂꯝꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯄꯨꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯅ ꯂꯝ ꯃꯄꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯃꯛ ꯁꯤꯄꯣꯏ ꯚꯤꯂꯦꯖꯦꯁ ꯄꯣꯂꯤꯁꯤ 1940ꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯃꯦꯀꯨꯂꯣꯛꯅ ꯑꯅꯧꯕ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯕꯐꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯕꯒꯤ ꯋꯥꯐꯝ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯀꯥꯎꯟꯇꯔ ꯅꯥꯒꯥ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯨꯀꯤꯁꯤꯡꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯅꯥꯒꯥꯁꯤꯡꯒ ꯀꯥꯎꯟꯇꯔ ꯚꯤꯂꯦꯖ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯀꯨꯝꯖꯥ 1830ꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯕꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯔꯤꯖꯟꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯑꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯃꯠꯇꯗ ꯀꯨꯀꯤꯁꯤꯡꯒ ꯂꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕꯒꯤ ꯃꯃꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯄꯨꯈꯠꯂꯛꯈꯤꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯉꯝꯈꯩ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯃꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯛꯂꯕ ꯈꯨꯜ ꯑꯁꯤꯒꯤ ꯀꯜꯆꯔꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ